ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯌꯣꯟꯈꯣꯜꯗ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯤ ꯅꯨꯡꯁꯤꯅꯕ ꯈꯔ ꯑꯃꯅ ꯄꯛꯅꯨꯡꯗ ꯅꯨꯡꯁꯤꯅꯕ, ꯅꯨꯡꯁꯤꯅꯗꯕ ꯈꯔꯅ ꯄꯛꯅꯨꯡꯗ ꯅꯨꯡꯁꯤꯅꯗꯕ꯫ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯈꯨꯜ ꯑꯇꯩꯒ ꯌꯦꯡꯅꯔꯨꯕꯗ ꯁꯥꯌꯣꯟꯈꯣꯜꯅ ꯏꯆꯥꯎ ꯆꯥꯎꯏ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯎꯃꯪ ꯑꯃꯁꯨ ꯂꯩ꯫ ꯎꯃꯪ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯁꯥꯌꯣꯟꯂꯩꯕꯤ ꯀꯧꯕ ꯑꯃꯁꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯆꯪꯅꯤꯡꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡꯒ ꯆꯥꯟꯅꯅ ꯎꯃꯪꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯌꯣꯜꯂꯤ꯫ ꯊꯣꯏꯕꯒ ꯊꯧꯕꯒꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯗꯥꯎ, ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯦ, ꯑꯍꯥꯎꯕꯗꯤ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤ, ꯅꯨꯡꯇꯤꯒꯤ ꯆꯤꯟꯁꯤꯅ." ꯊꯧꯕꯅ, "ꯅꯈꯨꯠꯅ ꯀꯔꯥꯡꯗ ꯂꯣꯠ ꯂꯩꯔꯒ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ? ꯆꯠꯂꯍꯦ!" ꯊꯣꯏꯕꯅ, "ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ, ꯑꯣ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ? ꯉꯥꯏꯈꯣꯁꯦ, ꯀꯩꯅꯣꯝ ꯍꯥꯏꯒꯦ." "ꯍꯥꯏꯌꯨ ꯀꯩꯅꯣ? ꯑꯃꯨꯛ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯍꯧꯏ ꯍꯪꯗꯣꯏꯔꯥ?" "ꯅꯠꯇꯦꯍꯦ, ꯑꯩꯕꯨ ꯌꯥꯝ ꯂꯥꯎꯕꯩ ꯃꯑꯣꯡꯗ." "ꯍꯣ ꯍꯥꯏꯔꯣ ꯑꯗꯣ." "ꯅꯪ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯕ ꯎꯃꯪꯗꯣ ꯑꯗꯨꯗ ꯆꯪꯉꯨꯔꯕ? ꯆꯪꯅꯤꯡꯗ꯭ꯔꯣ?" ꯊꯧꯕꯅ, "ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯕꯗꯣ? ꯆꯪꯕꯨꯗꯤ ꯆꯪꯗ꯭ꯔꯤ, ꯑꯗꯣ ꯆꯪꯕꯨꯗꯤ ꯆꯪꯅꯤꯡꯕ, ꯑꯗ ꯀꯤꯕ." "ꯄꯛꯇꯦꯍꯦ ꯅꯨꯄꯥꯅꯕꯨ, ꯀꯥꯏꯗꯩ ꯍꯤꯡꯆꯥꯕꯤꯅꯣ? ꯑꯩ ꯇꯧꯒꯦ, ꯍꯤꯡꯆꯥꯕꯤꯒꯗꯣ ꯄꯥꯏꯔꯒ ꯂꯪꯒꯦ꯫ ꯆꯪꯉꯨꯁꯤꯔꯣ ꯍꯌꯦꯡ?" "ꯇꯜꯂꯦꯍꯦ, ꯅꯇꯣꯝ ꯆꯠꯂꯨ." ꯊꯣꯏꯕꯅ ꯊꯧꯕꯗꯨ ꯇꯛꯃꯟꯕꯗꯒꯤ ꯆꯠꯁꯦ ꯌꯥꯔꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯒ ꯊꯧꯕꯒꯗꯨ ꯎꯃꯪ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯊꯧꯕꯅ, "ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯗꯤ! ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤ, ꯑꯩ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦꯍꯦ." ꯊꯣꯏꯕꯅ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯆꯠꯁꯦ ꯌꯥꯗ꯭ꯔꯗꯤ ꯎꯔꯝꯃꯣꯏꯅꯦ ꯍꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯅ ꯊꯧꯕꯒꯤ ꯂꯨꯈꯝꯗꯨꯗ ꯁꯦꯠ ꯊꯥꯏ꯫ ꯊꯧꯕꯅ, "ꯅꯥꯏꯅꯦꯍꯦ, ꯌꯣꯡ ꯃꯥꯟꯕꯁꯤꯗꯤ!" ꯑꯅꯤ ꯑꯁꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯁꯨꯝ ꯆꯪꯉꯛꯄꯗ ꯎꯔꯦ ꯏꯁꯤꯡ ꯆꯥꯏꯕꯤ ꯂꯩꯕꯗꯨ꯫ ꯃꯅꯥꯛꯇꯨꯗ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ꯫ ꯉꯥꯅ ꯄꯤꯇ꯭ꯔꯤꯛ ꯄꯤꯇ꯭ꯔꯤꯛ ꯍꯦꯛ ꯁꯧꯏ꯫ ꯍꯩꯅꯧꯅꯒ ꯆꯨꯝ ꯆꯨꯝ ꯍꯦꯛ ꯄꯥꯟꯕ꯫ ꯑꯇꯩ ꯎꯍꯩ ꯀꯩꯁꯨ ꯆꯨꯝ ꯆꯨꯝ ꯄꯥꯟꯕꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯑꯅꯤꯗꯨ꯫ ꯊꯣꯏꯕ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯂꯒ, "ꯍꯥꯎꯅꯤꯍꯦ ꯑꯁꯤꯗꯤ." ꯊꯧꯕꯅ, "ꯏꯇꯥꯎ, ꯉꯥꯁꯨ ꯌꯥꯝ ꯂꯩ, ꯐꯥꯁꯤꯔꯥ?" "ꯉꯥꯏꯈꯣ, ꯎꯍꯩꯁꯦ ꯍꯥꯟꯅ ꯆꯥꯈꯤꯁꯤ, ꯑꯗꯨꯒ ꯉꯥꯁꯦ ꯑꯃꯨꯛ ꯐꯥꯊꯔꯁꯤ." ꯑꯅꯤ ꯑꯗꯨ ꯄꯥꯜꯂꯤꯕ ꯎꯍꯩꯗꯣ ꯍꯥꯟꯅ ꯆꯥꯔꯤ, ꯑꯗꯨꯒ ꯉꯥ ꯐꯥꯕ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯦ꯫ ꯊꯧꯕꯅ, "ꯑꯣꯏꯃꯥ, ꯀꯔꯤ ꯉꯥ ꯈꯨꯆꯥꯎꯅꯣ ꯁꯤꯕꯣ?" ꯊꯣꯏꯕꯅ, "ꯁꯤꯗꯤ ꯍꯣꯔꯦꯟ ꯐꯖꯅ ꯊꯣꯡꯊꯔꯒ ꯈꯣꯡꯀ꯭ꯔꯥꯏ ꯆꯟꯗꯔꯒ ꯍꯦꯛꯇ ꯐꯨꯗꯕ ꯌꯥꯔꯅꯤ." "ꯆꯥꯕꯩ ꯋꯥꯈꯜꯗ ꯇꯧ ꯂꯩꯍꯦ ꯏꯕꯣ ꯅꯪ ꯑꯃ." "ꯇꯥꯏꯕꯪ ꯃꯄꯨꯅꯅꯦ, ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯆꯥꯔꯨꯔꯣ ꯍꯥꯏꯗꯨꯅ ꯁꯦꯝꯃꯕꯅꯦ ꯑꯩꯈꯣꯏꯁꯦ, ꯑꯗꯨꯅ ꯆꯥꯕꯩ ꯋꯥꯈꯜꯗ ꯈꯜ ꯂꯩꯔꯦꯅꯦ, ꯌꯥꯗ꯭ꯔꯦꯕ ꯀꯣꯛꯁꯦ." "ꯄꯦꯜꯂꯦꯍꯦ ꯏꯕꯣ, ꯅꯁꯥꯅꯦꯅ ꯁꯥꯃꯨ ꯍꯦꯛ ꯃꯥꯜꯂꯗꯅ." "ꯅꯪꯗꯤ ꯐꯖꯔꯦꯍꯦ, ꯁꯦꯝꯕ꯭ꯔꯥꯡ ꯆꯥꯖꯦꯟꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ." ꯑꯅꯤ ꯑꯗꯨꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯉꯥ ꯐꯥꯕꯗꯨꯒ ꯉꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜꯗꯨꯅꯒ ꯍꯧꯕꯒ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡꯗꯣ ꯂꯣꯏꯅ ꯕ꯭ꯔꯪ ꯍꯥꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨ ꯂꯣꯏ ꯅꯤꯟꯈ꯭ꯔꯦ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯥꯔꯛꯂꯦ ꯃꯈꯣꯜ ꯑꯗꯨ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ, "ꯍꯥꯏꯁ, ꯀꯅꯥꯅꯣ? ꯇꯥꯏꯕꯪ ꯃꯤ ꯃꯅꯝ ꯅꯝꯃꯤꯗ." ꯍꯥꯏꯅ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯁꯨꯠ ꯁꯨꯠ ꯅꯝꯃꯤ꯫ "ꯍꯥꯎꯔꯅꯤꯗ, ꯃꯇꯝ ꯀꯨꯏꯅ ꯆꯥꯔꯛꯇ꯭ꯔꯕꯁꯦ, ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯆꯥꯕ ꯐꯪꯒꯅꯤ." ꯃꯣꯏ ꯑꯅꯤꯅ ꯉꯥ ꯐꯥꯔꯤꯕ ꯃꯐꯝꯗꯨ ꯇꯥꯟꯅ ꯁꯨꯠ ꯁꯨꯠ ꯅꯝꯗꯨꯅ ꯂꯥꯛꯏ ꯍꯤꯡꯆꯥꯕꯤꯗꯣ꯫ "ꯍꯩꯃꯥ, ꯉꯥ ꯐꯥꯔꯤ ꯃꯥꯜꯂꯦ." ꯃꯇꯤꯟꯗꯣ ꯀꯨꯠ ꯌꯣꯠꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯃꯁꯤꯗꯤ ꯁꯥꯃꯨꯗꯧꯅ ꯃꯁꯥ ꯐꯩ, ꯍꯥꯎꯔꯅꯤꯍꯦ ꯑꯃꯁꯤꯗꯤ." ꯍꯥꯏꯔꯒ ꯁꯨꯛꯇꯨꯅ, "ꯃꯌꯥꯡ ꯀꯪꯉꯤ, ꯍꯥꯎꯔꯣꯏꯅꯦ ꯑꯃꯁꯤꯗꯤ. ꯑꯁ, ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯌꯦꯡꯈꯤꯒꯦ ꯑꯅꯤꯒꯤ ꯀꯨꯝꯍꯩꯁꯦ." ꯊꯧꯕꯅ, "ꯏꯇꯥꯎ, ꯆꯠꯂꯁꯤ, ꯃꯌꯥꯝ ꯐꯥꯔꯕꯅꯤꯅ." "ꯑꯁ, ꯉꯥꯏꯈꯣꯍꯦ, ꯆꯠꯂꯁꯤꯗ ꯅꯪꯕꯣ." ꯍꯤꯡꯆꯥꯕꯤꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯊꯣꯏꯕꯒ ꯊꯧꯕꯒꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯅꯣꯏ ꯑꯅꯤ ꯉꯥ ꯐꯥꯔꯤꯔꯣ? ꯍꯥꯎꯔꯅꯤꯗ ꯉꯁꯤꯗꯤ, ꯀꯨꯏꯔꯦ ꯃꯤ ꯆꯥꯗꯕ." ꯍꯥꯏꯔꯒ ꯃꯔꯩꯒꯗꯨ ꯐꯠ ꯐꯠ ꯍꯥꯏꯗꯨꯅ ꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯂꯤ꯫ ꯊꯣꯏꯕꯅ, "ꯑꯣꯏꯃꯥ, ꯀꯩꯅꯣ? ꯀꯤꯌꯦ, ꯃꯁꯛꯅꯤꯅ ꯀꯩꯅꯣ, ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ." ꯊꯧꯕ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩꯁꯨ ꯀꯤꯌꯦ, ꯃꯁꯝꯅꯦꯅ ꯊꯥ ꯀꯌꯥ ꯍꯥꯠꯇꯕꯅꯣ ꯈꯪꯗꯦ, ꯏꯁꯥꯡ ꯁꯥꯡꯈꯩ ꯏꯄꯨꯟ ꯍꯦꯛ ꯄꯨꯜꯂꯗꯅ
ꯃꯌꯥꯅꯤꯅ ꯏꯆꯧ ꯍꯦꯛ ꯆꯧꯔꯗꯅ ꯃꯆꯤꯟꯒ ꯁꯦꯡꯗ꯭ꯔꯕ ꯈꯪꯗꯦ ꯃꯃꯤꯠꯅꯤꯅ ꯏꯔꯥꯎ ꯍꯦꯛ ꯂꯥꯎꯔꯗꯅ ꯃꯈ꯭ꯌꯥꯠꯅꯤꯅ ꯇꯧꯔꯤꯁꯤꯅ ꯏꯁꯥꯡ ꯍꯦꯛ ꯁꯥꯡꯉꯤ ꯐꯛ ꯐꯛꯀꯁꯨ ꯅꯣꯛꯏ ꯃꯁꯛꯅꯤꯅ ꯃꯁꯛ ꯍꯦꯛ ꯃꯨꯈꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯔꯤ ꯅꯪꯒꯤꯁꯦ ꯑꯩ ꯁꯤꯗꯩꯅꯤꯅꯦ ꯍꯥ ꯅꯪꯗꯤꯅꯦ ꯃꯤꯕꯨ ꯃꯥꯟꯗꯦ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯁꯛꯁꯤꯒ ꯇꯨꯠ ꯊꯣꯏꯕ ꯄꯥꯈꯠꯄꯩ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯊꯥꯎ ꯌꯨꯝ ꯍꯜꯂꯧꯔꯁꯤ ꯂꯥꯛꯑꯣ ꯉꯥꯒ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯊꯧꯕꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯆꯠꯀꯨꯝꯁꯤꯅ ꯃꯤꯅ ꯍꯤꯡꯆꯥꯕꯤ ꯂꯩꯕꯅꯦ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯆꯠꯁꯦꯅ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯁꯦ ꯃꯣꯏ ꯍꯤꯡꯆꯥꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯌꯥꯝ ꯀꯤꯌꯦ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯤꯡꯆꯥꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯃꯁꯛꯁꯦ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯅꯩꯗꯣ ꯍꯥ ꯆꯥꯔꯒꯦ ꯍꯥꯎꯔꯅꯤꯗ ꯊꯣꯏꯕꯅ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯑꯩ ꯆꯥꯊꯣꯛꯈ꯭ꯔꯗꯤ ꯑꯩ ꯅꯨꯄꯤ ꯑꯗꯨ ꯀꯞꯄꯅꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯔꯤ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯍꯥꯏꯕ ꯍꯦ ꯕꯨꯟꯗꯨꯋꯥ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯦ ꯊꯣꯏꯕꯅ ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯆꯪꯒꯅꯨ ꯍꯤꯡꯆꯥꯕꯤ ꯂꯩꯕꯅꯦ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤꯀꯣ ꯑꯣ ꯅꯨꯄꯤ ꯑꯩ ꯁꯤꯈ꯭ꯔꯒ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯒꯅꯨꯀꯣ ꯇꯥꯅꯤꯡꯗꯦꯍꯦ ꯀꯞꯄꯤꯅꯤ ꯀꯥꯏꯅ ꯁꯒꯣꯜꯂꯨꯈ꯭ꯔꯕꯅꯤ ꯍꯦꯛ ꯀꯞꯄ ꯃꯥꯜꯂꯗꯅ ꯊꯧꯕꯅ ꯄꯂꯦꯛ ꯅꯆꯥ ꯁꯤꯗꯣꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯡꯅꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯒ ꯊꯧꯕꯒꯗꯣ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯎꯃꯪꯗꯨꯗ ꯆꯪꯂꯨꯕ ꯃꯤꯁꯤꯡꯗꯣ ꯑꯃꯠꯇ ꯍꯤꯡꯅ ꯊꯣꯛꯂꯛꯇꯦ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯏ ꯀꯅꯥꯝꯇꯅ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯎꯃꯪꯗꯨꯗ ꯆꯪꯁꯨ ꯆꯪꯗ꯭ꯔꯦ ꯀꯅꯥꯃꯠꯇꯅ ꯉꯥꯟꯕ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯆꯕꯅꯤ ꯃꯃꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯑꯗꯩ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯌꯨꯝ ꯄꯨꯔꯒ ꯆꯥꯔꯤꯕꯅꯤ ꯃꯃꯥ ꯃꯆꯥꯗꯣ ꯉꯥꯟꯕ ꯃꯃꯥꯅ ꯀꯔꯤꯁꯨ ꯃꯄꯥꯜ ꯊꯣꯛꯍꯟꯗꯦ ꯉꯥꯟꯕ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ ꯏꯃꯥꯁꯦ ꯋꯥꯔꯝꯃꯅꯤ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯃꯃꯥꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯝꯒꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯊꯣꯛꯏ ꯑꯗꯣ ꯏꯃꯥ ꯂꯩꯔꯄꯣꯛ ꯊꯤꯟꯗꯣꯛꯄꯤꯌꯨꯔꯥ ꯌꯥꯔꯅꯤꯗ ꯏꯆꯥ ꯋꯥꯅꯕꯅꯤ ꯏꯃꯥ ꯑꯗꯨꯝ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ ꯃꯆꯥꯕꯨ ꯏꯃꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩ ꯊꯕꯛ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯣꯛꯂꯛꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯨꯝ ꯆꯠꯂꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯑꯍꯜ ꯑꯃꯅ ꯍꯩꯃꯥ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯣ ꯄꯥꯈꯪ ꯐꯥꯔꯝꯃꯦꯅꯦꯍꯦ ꯅꯪꯗꯤ ꯉꯥꯟꯕꯅ ꯍꯣꯏ ꯃꯥꯅꯦ ꯑꯕꯣꯛ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯏꯁꯨꯕꯧ ꯅꯃꯥ ꯀꯩꯊꯦꯜ ꯆꯠꯈꯤꯕ꯭ꯔꯣ ꯏꯁꯨꯗꯤ ꯅꯁꯛ ꯐꯖꯔꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯑꯣꯡ ꯁꯥꯗꯥꯁꯨ ꯐꯖꯩ ꯁꯨꯝ ꯊꯣꯛꯂꯕꯅꯦ ꯑꯕꯣꯛ ꯆꯠꯈꯤꯌꯦ ꯏꯃꯥ ꯀꯩꯊꯦꯜꯗ ꯑꯣ ꯐꯩ ꯑꯕꯣꯛ ꯆꯠꯂꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯉꯥꯟꯕ ꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯃꯌꯥꯗꯨ ꯌꯧꯔꯦ ꯃꯍꯥꯛꯇꯤ ꯎꯃꯪ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯕ ꯈꯪꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯕꯅ ꯎꯃꯪꯗꯨꯗ ꯁꯨꯝ ꯆꯪꯉꯛꯏ ꯃꯐꯝꯁꯤꯗꯤ ꯐꯖꯕ ꯎꯄꯥꯜ ꯌꯥꯝ ꯌꯥꯎꯔꯦ ꯑꯁꯤ ꯌꯥꯟꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯗꯤ ꯁꯦꯜ ꯌꯥꯝ ꯐꯪꯒꯅꯤ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯀꯦ ꯁꯤꯡꯖꯪ ꯑꯃꯁꯨ ꯄꯨꯔꯛꯑꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯥꯟꯕ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈꯤꯕ ꯉꯥꯏꯔꯝꯃꯤ ꯆꯠꯈ꯭ꯔꯦ ꯃꯃꯥꯁꯨ ꯀꯩꯊꯦꯜꯗ ꯃꯃꯥꯅ ꯍꯦꯛ ꯀꯩꯊꯦꯜ ꯆꯠꯈꯤꯕꯒ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯎꯃꯪꯗꯨ ꯇꯥꯅ ꯂꯥꯛꯏ ꯉꯥꯟꯕ ꯐꯖꯕ ꯎꯆꯥꯎ ꯑꯃ ꯈꯟꯗꯨꯅ ꯎꯗꯨ ꯌꯥꯟꯕ ꯍꯧꯔꯤ ꯍꯤꯡꯆꯥꯕꯤꯗꯨ ꯃꯅꯥꯇꯣꯟꯗꯨꯅ ꯁꯨꯠ ꯅꯝꯃꯒ ꯍꯥꯏꯁ ꯃꯇꯝ ꯀꯨꯏꯅ ꯅꯝꯃꯨꯗ꯭ꯔꯕ ꯃꯤꯅꯝ ꯃꯅꯝ ꯅꯝꯃꯤꯗ ꯑꯁꯨꯝꯅ ꯁꯨꯠ ꯅꯝꯗꯨꯅ ꯊꯤꯔꯛꯄꯗ ꯎꯔꯤ ꯉꯥꯟꯕꯅ ꯎ ꯌꯥꯜꯂꯤꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ ꯎꯔꯤ ꯉꯥꯟꯕꯒꯤ ꯁꯛꯇꯝ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯆꯤꯡꯂꯦꯝꯕꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤꯗꯨ ꯃꯇꯦꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯀꯩ ꯈꯨꯐꯖꯅꯣ ꯑꯁ ꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯆꯥꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯤꯅꯦ ꯊꯤꯕꯣꯡ ꯂꯥꯎꯈ꯭ꯔꯕ ꯑꯩꯁꯦ ꯅꯨꯡꯁꯤꯕꯒ ꯐꯥꯎꯔꯛꯏꯅꯦ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯁꯦ ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗ ꯌꯥꯗ꯭ꯔꯦ ꯍꯤꯡꯆꯥꯕ ꯅꯨꯄꯥꯈꯩꯁꯤꯗꯤ ꯂꯣꯏꯅ ꯊꯤ ꯑꯗꯨꯅ ꯑꯃꯠꯇ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯣ ꯑꯩꯒꯤ ꯁꯛ ꯈꯨꯊꯤꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯀꯤꯗꯅ ꯆꯦꯟꯈꯤꯗꯅ ꯍꯤꯡꯆꯥꯕꯤꯒ ꯃꯥꯜꯂꯤ ꯍꯤꯡꯆꯥꯕꯤꯒ ꯑꯣꯏꯁꯤꯜꯂꯤ ꯑꯁ ꯂꯩꯗꯣꯔꯦꯗ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯕꯣꯛ ꯍꯤꯡꯆꯥꯕꯤꯅ ꯇꯥꯛꯑꯝꯕ ꯂꯩꯋꯥ ꯍꯤꯡꯆꯥꯕꯤꯅ ꯃꯤꯑꯣꯏꯕꯒꯤ ꯁꯥꯌꯣꯟ ꯑꯃ ꯂꯧꯕ ꯌꯥꯅꯅꯕ ꯂꯩꯋꯥꯗꯣ ꯑꯗꯨꯕꯨ ꯂꯩꯋꯥ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯦꯛ ꯁꯤꯖꯤꯟꯅꯔꯨꯕꯗ ꯑꯋꯥꯐꯝꯗ ꯇꯥꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯖꯤꯟꯅꯗꯅꯕ ꯍꯥꯏꯔꯝꯃꯤ ꯃꯕꯣꯛꯅ ꯍꯤꯡꯆꯥꯕꯤ ꯁꯥꯌꯣꯟ ꯑꯗꯨ
ꯃꯕꯣꯛꯅ ꯁꯤꯖꯤꯟꯅꯗꯅꯕ ꯍꯥꯏꯔꯝꯕꯗꯨ ꯈꯜꯂꯨꯗꯕ ꯃꯈꯩ ꯇꯥꯏꯕꯪꯃꯤ ꯃꯍꯥꯛꯄꯨ ꯄꯥꯝꯕꯅ ꯁꯤꯖꯤꯟꯅꯔꯒꯦ ꯈꯜꯂꯦ ꯂꯩꯋꯥꯗꯨ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯈꯨꯔꯨ ꯈꯔ ꯀꯣꯟꯗꯗꯨꯅ ꯃꯆꯤꯟꯗ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯁꯨꯡ ꯇꯔꯪ ꯅꯥ ꯇꯔꯪ ꯁꯪ ꯅꯥ ꯇꯔꯪ ꯍꯤꯡ ꯇꯔꯪ ꯃꯤꯠ ꯇꯔꯪ ꯍꯨꯡ 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 ꯍꯨꯡ꯫ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯣꯏꯔꯒ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯁꯥꯒꯤ ꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯖꯩ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯣꯜꯂꯤ꯫ ꯍꯩꯃꯥ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯂꯦ, ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯃꯤꯗꯨ ꯌꯦꯡꯖꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯖꯖꯥꯠꯅꯤꯅ, ꯍꯤꯡꯆꯥꯕꯤ ꯑꯣꯏꯕꯩ ꯊꯤꯔꯤꯅꯤꯅꯦ, ꯃꯣꯏ ꯍꯦꯂꯣꯏꯒꯗꯣ ꯃꯥꯟꯈ꯭ꯔꯦ ꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯉꯥꯟꯕꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨꯗ ꯆꯪꯉꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯅꯠꯇꯕꯅꯤꯅ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯒꯅꯤ ꯈꯪꯗꯦ꯫ ꯑꯣꯏ ꯇꯥꯏꯕꯪ ꯃꯤ, ꯎ ꯌꯥꯂꯤꯔꯣ? ꯉꯥꯟꯕ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯟꯖꯩ, ꯃꯁꯛ ꯏꯐ ꯐꯖꯈꯩ, ꯋꯥꯍꯩ ꯈꯣꯟꯗꯥꯗꯤ ꯍꯥꯎꯇꯦꯍꯦ꯫ ꯍꯣꯏ ꯌꯥꯂꯤ ꯇꯥꯏꯕꯪ ꯃꯤ ꯑꯩ꯫ ꯅꯪ ꯅꯨꯄꯤꯒ ꯀꯣꯏꯕ꯭ꯔꯣ? ꯑꯗꯨꯒ ꯁꯤꯗ ꯆꯪꯉꯛꯏꯁꯦ ꯀꯤꯗ꯭ꯔꯣ? ꯀꯣꯏꯗꯦ꯫ ꯀꯩꯒꯤꯅꯣ? ꯀꯩꯒꯤ ꯀꯤꯗꯣꯏꯕ ꯃꯐꯝꯁꯤꯗ ꯆꯪꯕꯗ? ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯕꯅꯤ, ꯀꯤꯖꯗ꯭ꯔꯣ? ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕ꯫ ꯀꯅꯥ ꯍꯥꯏꯅꯣ? ꯂꯩꯇꯕꯅꯤ ꯍꯤꯡꯆꯥꯕꯤꯒ꯫ ꯍꯥꯏꯌꯨ ꯀꯩꯅꯣ? ꯍꯤꯡꯆꯥꯕꯤꯗꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯂꯩꯇꯦ ꯀꯥꯏ, ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯈꯪꯄꯣꯟꯇꯦꯅꯦ, ꯀꯣꯛ ꯍꯦꯛ ꯆꯥꯊꯣꯛꯅꯤ ꯅꯨꯡꯁꯤꯗꯅ ꯆꯥꯕꯤꯗꯕꯁꯤꯗ꯫ ꯀꯩꯅꯣ ꯋꯥ ꯍꯪꯅꯤ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯦ? ꯀꯩꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣ꯫ ꯇꯥꯏꯕꯪ ꯃꯤ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯉꯥꯟꯕ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯀꯔꯤ ꯈꯨꯍꯪꯅꯣ? ꯇꯥꯏꯕꯪ ꯃꯤ ꯑꯌꯦ꯫ ꯃꯤꯡꯕꯨꯗꯤ ꯉꯥꯟꯕ ꯀꯧꯏ꯫ ꯑꯗꯨ ꯅꯨꯄꯤ, ꯅꯪꯅ ꯎꯃꯪꯁꯤꯗ ꯂꯩꯔꯝꯃꯤꯗꯤ ꯀꯩꯒꯤ? ꯉꯥꯟꯕ ꯍꯥꯏꯕ? ꯑꯣ, ꯁꯨꯝ ꯃꯐꯝꯁꯦ ꯐꯖꯩꯅ ꯂꯥꯛꯑꯝꯕꯅꯤꯗ꯫ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯍꯜꯂꯅꯤ꯫ ꯏꯆꯟꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯏꯆꯟ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ? ꯈꯪꯖꯄꯣꯟꯇꯦ ꯇꯥꯏꯕꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤ, ꯈꯔ ꯈꯛꯇꯪꯅꯤ ꯈꯪꯉꯤꯁꯤ꯫ ꯄꯦꯜꯂꯦꯍꯦ ꯑꯣꯏꯕ, ꯏꯆꯟ ꯍꯥꯏꯁꯦ ꯀꯩꯅꯣ? ꯑꯉꯥꯎꯕꯤꯒ ꯑꯣꯏꯔ ꯆꯠꯂꯣ ꯈꯪꯗꯦꯅꯦ꯫ ꯑꯣ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯕ? ꯑꯣ, ꯑꯩꯒꯤ ꯃꯤꯡ ꯍꯪꯉꯤ ꯑꯣꯏꯔꯦ, ꯁꯥꯌꯣꯟꯂꯩꯕꯤ ꯀꯧꯏ꯫ ꯃꯤꯡꯕꯨꯛꯇꯤ ꯐꯖꯩꯅꯦ, ꯈꯔ ꯁꯨꯅ ꯆꯨꯔꯁꯨ꯫ ꯁꯥꯌꯣꯟꯂꯩꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯗꯣ ꯇꯥꯏꯕꯪ ꯃꯤ, ꯅꯪꯁꯦ ꯑꯩꯅ ꯄꯥꯝꯃꯤ, ꯏꯕꯥꯅꯤ ꯈꯪꯅꯔꯁꯤꯀꯣ? ꯃꯇꯥ ꯑꯃꯅꯤꯅꯦ, ꯑꯩ ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ, ꯌꯨꯝ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯂꯩꯕꯤꯅ, ꯍꯩꯃꯥ ꯆꯠꯈ꯭ꯔꯦ, ꯃꯤꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯔꯒ ꯃꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯕ ꯈꯪꯉꯛꯑꯕꯅꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ, ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯥꯟꯕ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯏ꯫ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯃꯃꯥꯗꯤ ꯈꯪꯖꯄꯣꯟꯇꯦ ꯃꯆꯥꯅ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯂꯤꯁꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯗꯨꯅ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯉꯥꯟꯕ ꯋꯥꯈꯜꯗ ꯈꯟꯖꯩ, ꯉꯁꯥꯏꯒꯤ ꯁꯣꯅꯣꯆꯨꯕꯤ ꯅꯨꯄꯤꯗꯣ ꯐꯗꯤ ꯐꯖꯩꯅꯦ, ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯈꯪꯖꯗꯕ ꯑꯩꯁꯦ ꯑꯉꯥꯎꯕꯤꯗꯣ ꯎꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯉꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯆꯠꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯥꯟꯕꯒ ꯁꯥꯌꯣꯟꯂꯩꯕꯤꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯏꯀꯣꯏ ꯀꯣꯏꯗꯕꯤꯗ ꯍꯔꯥꯎ ꯍꯔꯥꯎꯅ꯫ ꯁꯥꯌꯣꯟꯂꯩꯕꯤꯅ, ꯇꯥꯏꯕꯪ ꯃꯤ, ꯅꯪꯕꯨ ꯀꯥꯏꯗꯩꯅꯣ? ꯅꯪꯒꯤ ꯋꯥꯔꯤ ꯂꯤꯌꯨꯅ꯫ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯂꯤꯌꯨꯔꯥ? ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔꯗꯤ ꯅꯪ ꯀꯞꯅꯤꯡꯅꯤ꯫ ꯑꯩ ꯁꯥꯌꯣꯟꯈꯣꯜꯗꯩꯅꯤ꯫ ꯏꯃꯥꯅ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯌꯣꯜꯂꯒ ꯆꯥꯕꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯣ ꯑꯗꯨꯗꯤ ꯅꯤꯡꯊꯤ ꯂꯩꯕꯥꯛꯇꯩꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯁꯤꯟꯅꯔꯒ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯏꯃꯥꯗ ꯏꯗꯣꯝꯆꯥ ꯏꯈꯨꯔꯥ ꯍꯣꯏꯅ ꯑꯣꯠꯄ ꯍꯧꯔꯛꯄꯗꯒꯤ ꯏꯃꯥꯅ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝ ꯁꯥꯌꯣꯟꯈꯣꯜꯗ ꯂꯥꯛꯄꯅꯤ꯫ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯥꯛꯑꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯑꯃꯨꯛ ꯃꯥꯝꯍꯣꯏ ꯏꯅꯦꯍꯣꯏꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯑꯃꯨꯛ ꯏꯃꯥꯕꯨ ꯑꯣꯠꯄ ꯑꯗꯨꯗꯒꯤ ꯏꯕꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯃꯆꯥ ꯌꯥꯎꯗꯦ, ꯃꯥꯁꯨ ꯁꯥꯌꯣꯟꯈꯣꯜꯗꯩꯅꯤ꯫ ꯏꯕꯣꯛꯆꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯣꯏꯗ ꯂꯩꯍꯜꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯣꯛꯆꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯍꯤ 7 ꯁꯨꯔꯦ꯫ ꯍꯧꯖꯤꯛ ꯏꯃꯥꯒ ꯑꯩꯒꯗꯪ ꯂꯩ꯫ ꯁꯥꯌꯣꯟꯂꯩꯕꯤ ꯉꯥꯟꯕꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ, ꯁꯨꯝ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ, ꯃꯁꯛꯅꯦꯅ ꯏꯐ ꯍꯦꯛ ꯐꯖꯒꯩ, ꯋꯥꯔꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯕ ꯅꯨꯡꯉꯥꯏꯔꯤꯕ꯫ ꯉꯥꯎꯔꯕꯣ? ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯒ ꯅꯣꯛꯏꯗꯨꯅ? ꯁꯥꯌꯣꯟ ꯅꯣꯛꯁꯤꯟꯗꯨꯅ, ꯉꯥꯎꯗꯦꯍꯦ ꯇꯥꯏꯕꯪ ꯃꯤ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯕꯨ, ꯀꯞꯅꯤꯡꯉꯤ, ꯑꯩ ꯀꯞꯄꯛꯎꯔꯥ? ꯑꯁ, ꯀꯞꯄꯛꯀꯅꯨꯀꯣ, ꯑꯩ ꯊꯦꯝꯕꯒ ꯉꯝꯃꯣꯏ꯫ ꯑꯣ, ꯇꯥꯏꯕꯪꯄꯥꯜꯁꯤꯁꯨ ꯐꯠꯇꯕ ꯃꯤ ꯂꯩꯕ ꯑꯣꯏꯔꯦ꯫ ꯑꯗꯣ ꯇꯥꯏꯕꯪ ꯃꯤ, ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯤ,
ꯑꯩ ꯅꯪ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯌꯥꯝ ꯐꯕꯅꯦꯕ ꯅꯪꯅ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯅ ꯀꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯑꯣ ꯏꯕꯨꯡ ꯌꯥꯔꯕꯣ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯀꯧꯕꯅꯤꯗ ꯀꯔꯤ ꯈꯨꯅꯣꯛ ꯆꯥꯅꯣꯛꯅꯣ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯅꯪꯗꯤ ꯀꯥꯏꯗꯩꯅꯣ ꯁꯥꯌꯣꯟ ꯂꯩꯕꯤ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯏꯃꯥꯒꯗꯪ ꯂꯩꯌꯦ ꯎꯃꯪꯁꯤꯒꯤ ꯃꯅꯤꯡꯔꯣꯝꯗ ꯇꯥꯕ ꯈꯨꯟꯖꯥꯎꯗꯣ ꯑꯗꯨꯗꯒꯤꯅꯤ ꯎꯃꯪꯁꯤꯗ ꯁꯨꯝ ꯂꯩ ꯍꯦꯛꯄ ꯂꯥꯛꯄꯅꯤ ꯑꯣ ꯀꯤꯖꯗ꯭ꯔꯣ ꯅꯇꯣꯝꯇ ꯀꯩꯅ ꯆꯥꯖꯒꯤꯅꯤꯀꯣ ꯀꯤꯗꯦꯍꯦ ꯑꯩꯅ ꯀꯩꯅ ꯆꯥꯔꯤꯁꯦ ꯀꯩꯅ ꯑꯩ ꯆꯥꯕ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤ ꯑꯩꯉꯣꯟꯗꯕꯨ ꯃꯥꯗꯕꯨ ꯅꯨꯡꯁꯤꯗꯅ ꯆꯥꯕꯤꯗ꯭ꯔꯒ ꯍꯦꯛ ꯆꯥꯊꯣꯛꯅꯤ ꯄꯨꯛꯅ ꯃꯔꯣꯜ ꯑꯃ ꯂꯥꯝꯕꯅꯤ ꯉꯥꯟꯕ ꯁꯥꯌꯣꯟ ꯂꯩꯕꯤꯅ ꯍꯥꯏꯗꯨ ꯃꯨꯟꯅ ꯇꯥꯍꯧꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯇꯥꯍꯧꯗ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯣ ꯏꯕꯨꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯣꯀꯣ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯏꯕꯥꯅꯤ ꯈꯪꯅꯔꯁꯦ ꯍꯥꯏꯕꯗꯣ ꯇꯜꯂꯤ ꯑꯩ ꯀꯞꯄꯛꯎꯔꯥ ꯍꯣꯏ ꯌꯥꯔꯦ ꯄꯥꯃꯨꯕꯤ ꯅꯨꯡꯁꯤꯕꯤ ꯉꯥꯟꯕꯒ ꯁꯥꯌꯣꯟꯒꯗꯨ ꯅꯨꯡꯁꯤꯅꯔꯛꯏ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤ ꯑꯅꯤꯗꯨꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯉꯥꯟꯕꯅ ꯎꯃꯪꯗ ꯇꯣꯏꯅ ꯆꯠꯄꯗꯨ ꯎꯍꯧꯕ ꯈꯔꯅ ꯉꯥꯟꯕꯒꯤ ꯃꯃꯥꯗ ꯇꯝꯃꯛꯏ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯏ ꯉꯥꯟꯕꯒ ꯃꯃꯥꯒ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯀꯅꯨ ꯍꯥꯏꯔꯒ ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯒ ꯇꯨꯃꯤꯟꯅ ꯀꯩꯒꯤ ꯎꯃꯪꯗ ꯆꯠꯂꯤꯅꯣ ꯉꯥꯟꯕ ꯃꯃꯥꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯨꯝꯕꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯈꯪꯍꯟꯗꯅ ꯊꯕꯛ ꯇꯧꯕꯒꯤ ꯏꯃꯥꯗ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯔꯛꯂꯣꯏꯅ ꯇꯧꯅꯤ ꯏꯃꯥꯒꯤ ꯑꯋꯥꯕꯗ ꯅꯆꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯅꯤ ꯏꯃꯥ ꯅꯆꯥꯗ ꯁꯥꯎꯅꯨꯀꯣ ꯏꯆꯥꯒꯤ ꯅꯐꯝꯗ ꯏꯃꯥ ꯁꯥꯎꯗꯦ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯍꯌꯦꯡꯒꯩꯗꯤ ꯎꯃꯪꯗ ꯆꯠꯀꯅꯨꯀꯣ ꯑꯗꯨꯒꯤ ꯎꯃꯪꯗꯣ ꯑꯗꯨꯗ ꯈꯨꯟꯖꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯅꯗꯦ ꯍꯤꯡꯆꯥꯕꯤ ꯂꯩꯅ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯈꯛꯇꯅꯤ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯍꯤꯡꯂꯤꯕꯅꯤ ꯅꯪꯅ ꯊꯕꯛ ꯁꯨꯅꯤꯡꯉꯁꯨ ꯁ꯭ꯋꯥꯏꯗ ꯁꯨꯀꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯑꯁꯨꯝꯅ ꯈꯟꯖꯩ ꯍꯌꯦꯡꯗꯪꯗꯤ ꯃꯥꯒꯤ ꯅꯥꯛꯇ ꯆꯠꯂꯒꯦ ꯑꯗꯨꯒ ꯃꯥ ꯌꯨꯝꯁꯤꯗ ꯄꯨꯔꯛꯑꯒꯦ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯜꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯉꯥꯟꯕꯒꯤ ꯃꯃꯥꯗꯣ ꯀꯩꯊꯦꯜ ꯀꯥꯗ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤ ꯉꯥꯟꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯀꯣꯕꯤ ꯃꯁꯣꯏꯗꯣ ꯑꯃ ꯆꯝꯊꯣꯡ ꯊꯣꯡꯉꯤ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯍꯥꯞꯆꯤꯟꯗꯨꯅ ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯤ ꯌꯣꯡꯆꯥꯛ ꯑꯃ ꯁꯤꯡꯖꯨ ꯁꯨꯔꯤ ꯑꯁ ꯍꯥꯎꯔꯅꯤꯍꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯕꯗꯨꯅꯤ ꯆꯥꯛ ꯊꯤꯔꯝꯃꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯃꯄꯥꯜꯗ ꯈꯨꯠ ꯁꯥ ꯍꯥꯝꯃꯨꯒꯦ ꯃꯃꯥ ꯃꯆꯥꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯤ ꯃꯃꯥꯅ ꯆꯥꯛ ꯇꯣꯛꯄꯒꯤ ꯆꯒꯨꯝ ꯅꯨꯡ ꯂꯣꯏꯁꯤꯜꯂꯤ ꯉꯥꯟꯕꯅ ꯏꯃꯥ ꯑꯩ ꯑꯁ꯭ꯋꯥꯏꯕꯨꯛꯇ ꯊꯣꯛꯎꯒꯦ ꯀꯨꯏꯔꯛꯀꯅꯨꯀꯣ ꯌꯥꯝ ꯁꯥꯡꯅ ꯆꯠꯈꯤꯅꯨꯀꯣ ꯏꯕꯨꯡꯉꯣ ꯉꯥꯟꯕ ꯎꯃꯪꯗ ꯂꯥꯛꯏ ꯁꯣꯝꯗꯅ ꯁꯥꯌꯣꯟ ꯂꯩꯕꯤꯗꯣ ꯎꯆꯦꯛ ꯑꯃ ꯐꯥꯗꯨꯅ ꯀꯟꯅ ꯆꯥꯔꯤ ꯉꯥꯟꯕꯗꯣ ꯍꯦꯛ ꯍꯦꯛ ꯉꯟꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯊꯦꯡꯉꯤ ꯂꯥꯛꯇꯣꯏ ꯃꯥꯟꯗꯦꯅ ꯏꯅꯥꯏ ꯇꯩꯕ ꯃꯈꯩ ꯎꯆꯦꯛꯇꯣ ꯆꯥꯔꯤ ꯃꯥꯅ ꯑꯁꯨꯝꯅ ꯆꯥꯔꯤꯉꯩꯗ ꯉꯥꯟꯕꯅ ꯀꯧꯗꯨꯅ ꯂꯥꯛꯏ ꯉꯥꯟꯕꯅ ꯉꯁꯤꯗꯤ ꯂꯩ ꯍꯦꯛꯄ ꯂꯥꯛꯇ꯭ꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯊꯦꯡꯅ ꯂꯥꯛꯄꯁꯤꯗ ꯍꯟꯈ꯭ꯔꯖꯥꯠꯂꯥ ꯁꯥꯌꯣꯟ ꯂꯩꯕꯤ ꯉꯥꯟꯕꯅ ꯀꯧꯔꯤꯗꯨ ꯇꯥꯔꯤ ꯑꯗꯨꯗꯒꯤ ꯆꯥꯔꯝꯂꯤꯕ ꯎꯆꯦꯛꯇꯨ ꯂꯪꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗꯣ ꯀꯟꯅ ꯇꯩꯊꯣꯛꯏ ꯉꯥꯟꯕ ꯁꯥꯌꯣꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯤ ꯑꯦ ꯑꯩꯗꯤ ꯅꯪ ꯂꯥꯛꯇ꯭ꯔꯕꯅ ꯈꯜꯂꯨꯏꯅꯤ ꯁꯥꯌꯣꯟ ꯂꯩꯕꯤ ꯃꯆꯤꯟꯗꯣ ꯇꯩꯊꯣꯛꯇꯨꯅ ꯑꯣꯟꯊꯣꯔꯛꯏ ꯃꯆꯤꯟꯗ ꯇꯩꯔꯤꯕ ꯏꯗꯣ ꯎꯕꯗ ꯀꯩꯗꯧꯕꯗ ꯁꯣꯛꯏꯅꯣ ꯆꯤꯟꯗꯣ ꯏ ꯉꯥꯛꯇ ꯉꯥꯏꯔꯤ ꯁꯥꯌꯣꯟ ꯂꯩꯕꯤ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯩ ꯈꯔ ꯀꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡ ꯍꯦꯛ ꯍꯟꯒꯦ ꯇꯧꯔꯒ ꯏꯕꯨꯡꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯂꯩꯗꯣ ꯈꯔ ꯋꯥꯡꯅ ꯄꯥꯟꯕ ꯑꯗꯨ ꯂꯥꯝꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯕ ꯑꯗꯩ ꯇꯨꯁꯤꯟꯕꯗ ꯁꯣꯛꯈ꯭ꯔꯤꯅꯤ ꯌꯥꯝ ꯅꯥꯔꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯄꯤꯒꯦ ꯇꯧꯏ ꯁꯥꯌꯣꯟ ꯂꯩꯕꯤꯒꯤ ꯃꯆꯤꯟꯗꯣ ꯑꯩꯍꯣꯏꯃ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯏꯕꯨꯡ ꯊꯦꯡꯉꯛꯀꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯟꯕ ꯃꯈꯨꯠꯇꯨ ꯊꯥꯡꯗꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯒꯦ ꯁꯥꯌꯣꯟ ꯂꯩꯕꯤ ꯄꯨꯡ ꯉꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯉꯥꯟꯕ ꯅꯨꯡꯁꯤꯕꯗꯤ ꯎꯃꯪꯗꯨꯗ ꯂꯩꯃꯤꯟꯅꯁꯦ ꯈꯟꯖꯕꯅꯤ ꯃꯍꯥꯛꯇꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯗꯤ ꯍꯤꯡꯆꯥꯕꯤꯅ ꯃꯤ ꯁꯣꯏꯗꯅ ꯆꯥꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯗꯒꯤ ꯇꯥꯏꯕꯪ ꯃꯤꯅ ꯇꯧꯕ ꯊꯕꯛꯁꯨ ꯀꯩꯝꯇ ꯍꯩꯕ ꯅꯠꯇꯦ ꯇꯩꯕ ꯆꯤꯟꯖꯥꯛ ꯆꯥꯕꯁꯨ ꯅꯠꯇꯦ ꯁꯥꯌꯣꯟ ꯃꯔꯩꯗ ꯀꯣꯟꯁꯤꯟꯅꯗꯨꯅ ꯏꯕꯨꯡ ꯍꯧꯖꯤꯛꯇꯤ ꯑꯩꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕ ꯏꯃꯥꯁꯨ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩ ꯎꯗ꯭ꯔꯗꯤ ꯏꯃꯥꯗꯤ ꯀꯞꯄꯅꯤꯕ
ꯀꯞꯄꯣꯏ ꯀꯩꯁꯨ ꯏꯃꯥꯗꯨꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯑꯁ ꯑꯩꯗꯤꯕꯀꯣ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯀꯣꯛ ꯆꯠꯁꯤꯜꯂꯣ ꯅꯪ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯍꯌꯦꯡꯈꯩꯅꯦ ꯎꯃꯪꯁꯤꯗ ꯂꯥꯛꯑꯔꯣꯏ ꯏꯃꯥꯅ ꯎꯃꯪꯁꯤꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯅꯪ ꯉꯁꯤ ꯑꯩꯈꯣꯏꯗ ꯆꯠꯂꯁꯦ ꯍꯥꯏꯔꯤꯁꯦ ꯁꯥꯌꯣꯟ ꯃꯇꯣꯝꯗ ꯈꯟꯖꯩ ꯀꯩꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩꯗꯤ ꯀꯩ ꯆꯥꯔꯒ ꯍꯤꯡꯗꯣꯏꯅꯣꯕ ꯀꯔꯤꯝ ꯍꯩꯕꯁꯨ ꯅꯠꯇꯦ ꯑꯂꯨ ꯃꯥꯟꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗꯨ ꯎꯔꯗꯤ ꯑꯁ ꯑꯃꯨꯛ ꯆꯥꯅꯤꯡꯉꯛꯀꯅꯤꯅꯦ ꯄꯦꯜꯂꯕꯅꯤ ꯍꯤꯡꯆꯥꯕꯤ ꯁꯥꯌꯣꯟ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯍꯣꯏꯗ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯕ ꯍꯥꯏꯗꯨꯅꯤ ꯇꯟꯗꯤ ꯇꯠꯂꯤꯍꯦ ꯉꯥꯟꯕꯅ ꯇꯛꯃꯟꯕꯗꯒꯤ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯉꯥꯟꯕꯅ ꯍꯥꯏꯕꯗꯨ ꯌꯥꯗꯨꯅ ꯉꯥꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯉꯥꯟꯕꯅ ꯏꯃꯥ ꯏꯃꯥ ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ ꯊꯣꯛꯂꯛꯑꯒꯦ ꯃꯃꯥꯗꯨ ꯊꯣꯛꯂꯛꯏ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯊꯦꯡꯉꯤꯗꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯪꯕꯗ ꯎꯔꯦ ꯁꯥꯌꯣꯟ ꯂꯩꯕꯤꯗꯣ ꯁꯥꯌꯣꯟ ꯂꯩꯕꯤ ꯎꯕꯗ ꯃꯃꯥꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯤ ꯁꯥꯌꯣꯟꯒꯤ ꯃꯁꯛꯇꯨꯗ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯏꯃꯧ ꯄꯨꯔꯛꯑꯕꯣ ꯏꯆꯥꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯥꯝ ꯍꯩꯔꯝꯃꯤꯗ ꯃꯃꯧꯅ ꯑꯍꯥꯟꯕ ꯌꯨꯝꯗꯨꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗ ꯃꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯈ꯭ꯔꯕꯅꯤ ꯃꯦꯝꯊꯣꯏꯅ ꯑꯍꯜ ꯂꯃꯟ ꯊꯥꯒꯦ ꯍꯥꯏꯕꯗ ꯁꯥꯌꯣꯟ ꯂꯩꯕꯤꯅ ꯌꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯉꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯗꯨꯛ ꯃꯩꯔꯥ ꯊꯥꯅꯕ ꯇꯧꯔꯝꯃꯤ ꯁꯥꯌꯣꯟ ꯂꯩꯕꯤꯅ ꯑꯣ ꯂꯣꯏꯔꯦꯗꯅ ꯀꯩꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯁ ꯃꯊꯥ ꯁꯥꯏꯗ ꯀꯥꯏ ꯊꯝꯗꯣꯏꯅꯣꯕ ꯁꯤꯕꯨ ꯃꯃꯧꯅ ꯍꯩꯇꯕꯒꯤ ꯃꯊꯥ ꯁꯥꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨ ꯎꯔꯤ ꯍꯩꯃꯥ ꯍꯩꯇ꯭ꯔꯕꯔꯣ ꯏꯃꯧꯕꯣ ꯏꯍꯤꯍꯤ ꯏꯃꯥ ꯍꯩꯇ꯭ꯔꯦ ꯅꯃꯧ ꯊꯤꯗꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯃꯥ ꯇꯥꯛꯀꯦꯁꯦ ꯃꯅꯦꯝꯅ ꯃꯃꯧꯗꯨꯗ ꯇꯥꯛꯄꯤꯔꯝꯃꯤ ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝ ꯂꯥꯏꯅ ꯂꯥꯏꯕꯅꯤ ꯏꯃꯧꯅ ꯍꯩꯇ꯭ꯔꯁꯨꯅꯦ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯏꯃꯥꯗ ꯏꯃꯥꯅ ꯂꯣꯏꯅ ꯇꯥꯛꯇꯣꯏꯅꯤ ꯆꯣ ꯅꯊꯧ ꯇꯧꯔꯨꯔꯣ ꯁꯥꯌꯣꯟ ꯂꯩꯕꯤ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯝꯃꯤ ꯀꯃꯥꯏ ꯊꯣꯡꯗꯣꯏꯅꯣ ꯆꯥꯛꯁꯤꯅ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯀꯃꯥꯏ ꯆꯥꯛ ꯊꯣꯡꯕ ꯍꯩꯗꯣꯏꯅꯣꯕ ꯑꯣ ꯏꯃꯥ ꯀꯞꯅꯤꯡꯉꯦ ꯆꯐꯨꯁꯤꯗ ꯆꯦꯡꯁꯦ ꯍꯥꯞꯂꯒ ꯊꯣꯡꯗꯣꯏ ꯆꯥꯠꯂꯣ ꯃꯩꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏ ꯊꯥꯒꯠꯇꯣꯏꯕ ꯑꯁ ꯉꯥꯁꯦ ꯊꯣꯡꯗ꯭ꯔꯁꯨ ꯀꯣꯛ ꯍꯤꯡꯅ ꯆꯥꯕ ꯌꯥꯔꯕꯅꯤ ꯑꯁ ꯌꯥꯔꯣꯏꯅꯦ ꯇꯥꯏꯕꯪ ꯃꯤꯗꯤ ꯍꯤꯡꯅ ꯆꯥꯗꯕꯅꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯂꯩ ꯃꯅꯦꯝꯗꯨ ꯅꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯕꯔꯣ ꯏꯃꯧꯕꯣ ꯆꯥꯛꯈꯨꯝꯗꯨꯗ ꯌꯣꯡꯅ ꯇꯤꯟꯊ꯭ꯔꯣꯛ ꯄꯥꯏꯕꯒꯨꯝ ꯇꯧꯔꯤꯗꯨꯕꯣ ꯏꯃꯥ ꯍꯩꯇ꯭ꯔꯦ ꯐꯥꯟꯁꯤꯗ ꯐꯝ ꯑꯗꯨꯒ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯆꯥꯛ ꯊꯣꯡꯕꯗꯨꯁꯨ ꯃꯅꯦꯝꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯅꯦꯝꯅ ꯇꯥꯛꯄꯤꯕꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯆꯥꯛ ꯊꯣꯡꯕ ꯑꯍꯜ ꯂꯃꯟꯗ ꯀꯩ ꯀꯧꯅꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯉꯤ ꯁꯥꯌꯣꯟꯕꯨ ꯅꯨꯡꯁꯤꯕ ꯈꯔꯅ ꯐꯅ ꯍꯥꯏꯅꯕꯤ ꯅꯨꯡꯁꯤꯅꯕ ꯈꯔꯅ ꯊꯤꯅ ꯍꯥꯏꯕꯤ ꯁꯥꯌꯣꯟ ꯂꯩꯕꯤ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯀꯌꯥ ꯆꯥꯕ ꯍꯩꯅꯗꯦ ꯑꯗꯨꯅ ꯏꯁꯤꯡꯒ ꯑꯅꯝꯕ ꯌꯣꯠꯂꯝꯃꯤ ꯆꯥꯛꯇꯣ ꯌꯥꯝ ꯋꯥꯅ ꯁꯥꯌꯣꯟꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯁꯦ ꯎꯍꯩꯅꯦ ꯃꯤ ꯎꯗ꯭ꯔꯤꯀꯥꯟꯗ ꯎꯆꯦꯛ ꯐꯥꯅꯕ ꯍꯣꯠꯅꯕ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯥꯅꯕ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤ ꯅꯨꯡꯁꯤꯔꯨꯕꯁꯤꯗꯤ ꯍꯣꯏꯗ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯋꯥꯕꯅꯤ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯁꯥꯌꯣꯟ ꯂꯩꯕꯤ ꯊꯥ ꯂꯦꯞꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯃꯦꯝꯊꯣꯏ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯏꯁꯨ ꯐꯪꯉꯅꯤ ꯑꯩꯒꯤꯁꯨ ꯊꯥ 8 ꯍꯧꯈ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯥꯟꯕ ꯍꯣꯏꯒꯤ ꯃꯔꯤ ꯃꯇꯥꯈꯩꯗꯨ ꯆꯥꯛ ꯆꯥꯔꯤ ꯃꯅꯦꯅ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯏꯃꯧꯗꯤ ꯆꯛꯃꯥꯡꯗ ꯐꯝꯂꯒ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯗꯤꯌꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯥꯔꯣ ꯆꯥꯛꯇꯣ ꯁꯥꯌꯣꯟ ꯆꯥꯛ ꯑꯃꯨꯛ ꯍꯨꯛ ꯏꯁꯤꯡ ꯑꯃꯨꯛ ꯊꯛ ꯌꯥꯝ ꯋꯥꯅ ꯆꯥꯛ ꯆꯥꯔꯤ ꯁꯥꯌꯣꯟ ꯋꯥꯈꯜꯗ ꯈꯟꯖꯩ ꯍꯥꯎꯇꯦ ꯍꯋꯥꯏꯕ ꯁꯤꯕꯨ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣꯕ ꯏꯅꯦꯁꯤ ꯑꯣꯏꯅ ꯆꯥꯔꯗꯤ ꯍꯥꯎꯒꯗꯕ ꯃꯤꯍꯤꯡ ꯃꯅꯝꯁꯤꯅ ꯄꯨꯛꯀꯁꯦ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯡꯉꯤꯅꯦ ꯇꯜꯂꯤꯅꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯅꯤ ꯏꯅꯦꯁꯦ ꯍꯥꯎꯔꯣꯏ ꯑꯗꯨꯅ ꯃꯥꯃ ꯑꯂꯨ ꯃꯥꯟꯕꯁꯦ ꯑꯣꯏꯅ ꯆꯥꯔꯗꯤ ꯍꯥꯎꯒꯗꯕ ꯍꯥꯏꯅ ꯅꯣꯛꯊꯣꯔꯛꯏ ꯃꯅꯦꯅ ꯍꯩꯃꯥ ꯆꯥꯛ ꯆꯥꯒꯦꯗꯤ ꯍꯥꯏꯗꯦ ꯑꯃꯨꯛ ꯅꯣꯛ ꯂꯩꯔꯤꯅꯦ ꯍꯤꯡꯆꯥꯕꯤꯅ ꯅꯣꯛꯄ ꯍꯦꯛ ꯃꯥꯟꯈꯩ ꯅꯨꯃꯤꯠ 6 ꯍꯧꯈ꯭ꯔꯦ ꯁꯥꯌꯣꯟ ꯂꯩꯕꯤꯒꯤ ꯃꯃꯥ ꯍꯤꯡꯆꯥꯕꯤꯗꯨ ꯃꯆꯥꯒꯤ ꯃꯄꯥꯎ ꯇꯥꯗꯕꯗꯒꯤ ꯃꯆꯥꯅ ꯂꯩꯕ ꯎꯃꯪꯗꯨꯗ ꯂꯥꯛꯅꯕ ꯇꯧꯔꯝꯃꯤ ꯁꯥꯌꯣꯟ ꯂꯩꯕꯤꯒꯤ ꯃꯃꯥ ꯍꯤꯡꯆꯥꯕꯤꯗꯨ ꯁꯥꯌꯣꯟ ꯈꯨꯜ ꯎꯃꯪꯗ ꯌꯧꯔꯛꯏ ꯃꯆꯥ ꯂꯩꯔꯝꯗꯕꯗꯨꯗ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯍꯥꯏꯁ ꯑꯩꯒꯤ ꯏꯆꯥ ꯁꯥꯌꯣꯟꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯅꯒ ꯍꯥꯠꯈ꯭ꯔꯖꯥꯠꯂꯥ ꯑꯩ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯌꯦꯡꯉꯛꯏ ꯎꯔꯦ ꯁꯥꯌꯣꯟ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯌꯨꯝꯗ ꯏꯔꯦꯟꯖꯅ ꯇꯨꯝꯃꯤꯗꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯂꯥꯛꯏ ꯑꯁ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯝꯁꯤꯗꯤ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯤ
ꯃꯃꯥꯅ ꯐꯛꯂꯥꯡꯂꯣꯝꯗꯒꯤ ꯇꯞꯅ ꯁꯥꯌꯣꯟ ꯁꯥꯌꯣꯟ ꯂꯩꯕꯤ ꯏꯃꯥ ꯍꯤꯡꯆꯥꯕꯤ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯣ ꯃꯄꯥꯜꯗ ꯁꯥꯌꯣꯟ ꯍꯤꯡꯆꯥꯕꯤ ꯑꯣꯏꯕꯅ ꯃꯅꯥ ꯌꯥꯝ ꯁꯤꯡꯉꯤ ꯇꯥꯔꯤ ꯃꯃꯥ ꯍꯤꯡꯆꯥꯕꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯁꯥꯌꯣꯟ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯏꯃꯥ ꯃꯃꯥꯅ ꯁꯥꯎꯔꯞꯅ ꯈꯨꯕꯥꯛꯅ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯃꯇꯤꯟꯁꯨ ꯁꯦꯠꯆꯤꯜꯂꯤ ꯇꯨꯀꯠꯆꯩ ꯑꯗꯛ ꯍꯪꯒꯣꯏꯕ ꯂꯤꯆꯠ ꯅꯪ ꯅꯁꯥꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯁꯥꯒꯤ ꯖꯥꯠ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯒ ꯂꯩꯃꯤꯟꯅꯗꯨꯅ ꯀꯩꯒꯤ ꯊꯋꯥꯏ ꯃꯥꯕꯨ ꯁꯦꯝꯃꯤ ꯅꯕꯣꯛꯅ ꯍꯥꯏꯕ ꯂꯩꯋꯥ ꯀꯩꯒꯤ ꯁꯤꯖꯤꯟꯅꯔꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯤꯟꯖꯥꯛ ꯆꯥꯕ ꯌꯥꯗꯕ ꯅꯪꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯁꯥꯌꯣꯟ ꯀꯞꯇꯨꯅ ꯏꯃꯥ ꯅꯆꯥ ꯂꯥꯜꯂꯦ ꯅꯆꯥꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯇꯥꯏꯕꯪ ꯃꯤ ꯇꯝꯕ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯏꯁꯥꯒꯤ ꯖꯥꯠ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯦ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯋꯥꯅ ꯍꯤꯡꯂꯤꯌꯦ ꯏꯃꯥ ꯀꯧꯔꯛꯀꯅꯨ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯎꯕꯒꯤ ꯉꯁꯤꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯞ ꯅꯪꯉꯅꯤ ꯏꯃꯥ ꯅꯆꯥ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯃꯃꯥꯁꯨ ꯀꯞꯇꯨꯅ ꯀꯔꯤꯁꯨ ꯈꯟꯊꯍꯧꯗꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯗ ꯈꯣꯡꯗꯥꯔꯛꯄꯗ ꯏꯆꯥꯒꯤ ꯊꯋꯥꯏꯗꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯂꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯍꯤꯡꯆꯥꯕꯤ ꯑꯩꯈꯣꯏꯒ ꯂꯧꯅ ꯂꯩꯅꯗꯨꯅ ꯂꯩꯕ ꯌꯥꯗꯦꯅꯦ ꯏꯃꯣꯝ ꯅꯪꯕꯣ ꯁꯥꯌꯣꯟ ꯀꯞꯇꯨꯅ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯆꯥꯗꯕ ꯃꯈꯩ ꯂꯦꯜꯂꯒ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯁꯦ ꯎꯕ ꯐꯪꯗꯅ ꯆꯠꯇꯣꯔꯕ ꯏꯃꯥ ꯇꯥꯛꯄꯤꯌꯨ ꯅꯆꯥꯗ ꯀꯔꯤ ꯀꯔꯝ ꯇꯧꯅ ꯑꯩ ꯏꯆꯥꯒ ꯍꯤꯡꯃꯤꯟꯅꯗꯣꯏꯅꯣ ꯍꯤꯡꯆꯥꯕꯤꯒꯤ ꯖꯥꯠꯇ ꯄꯣꯛꯑꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯏ ꯌꯥꯎꯔꯕ ꯏꯆꯥꯁꯤꯕꯨꯗꯤ ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯏꯆꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ ꯀꯔꯤꯁꯨ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯏꯃꯣꯝ ꯃꯊꯪ ꯃꯄꯣꯛꯇ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯆꯔꯨꯀꯣ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯊꯋꯥꯏ ꯆꯪꯈ꯭ꯔꯦ ꯇꯥꯏꯕꯪ ꯊꯋꯥꯏ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯏꯃꯥꯒ ꯊꯦꯡꯅꯔꯝꯂꯕꯗꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯏꯃꯥꯅ ꯀꯟꯕ ꯉꯝꯂꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯅꯣꯡꯉꯥꯜꯂꯛꯑꯅꯤ ꯅꯪꯁꯨ ꯆꯪꯉꯣ ꯏꯃꯥꯁꯨ ꯆꯠꯂꯒꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯁꯦ ꯄꯦꯟꯅ ꯌꯦꯡꯉꯒ ꯆꯠꯂꯒꯦ ꯏꯃꯥꯅ ꯏꯆꯥꯕꯨ ꯌꯦꯡꯁꯤꯜꯍꯧꯗꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯐꯪꯗꯣꯏꯁꯦ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯀꯣꯟꯅꯗꯨꯅ ꯄꯦꯟꯅ ꯀꯞꯃꯤꯟꯅꯔꯕ ꯇꯨꯡꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯃꯥꯗꯨ ꯆꯠꯈ꯭ꯔꯤ ꯁꯥꯌꯣꯟ ꯂꯩꯕꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯇꯨꯝꯊꯕꯁꯨ ꯌꯥꯔꯝꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯤ ꯁꯥꯌꯣꯟ ꯂꯩꯕꯤ ꯃꯁꯥꯗꯨ ꯂꯨꯝꯁꯤꯜꯂꯛꯂꯕꯅꯤನ ꯇꯨꯃꯤꯟ ꯎꯆꯦꯛ ꯐꯥꯔꯒ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯆꯥꯗꯕꯅ ꯃꯁꯥꯗꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ ꯃꯌꯥꯡꯁꯨ ꯀꯪꯁꯤꯜꯂꯤ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯄꯨꯔꯣꯏꯕꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯟꯗꯛꯁꯤ ꯅꯁꯥꯗꯨ ꯌꯥꯝ ꯋꯥꯅꯁꯨ ꯎꯏ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯏꯌꯦ ꯁꯥꯌꯣꯟ ꯏꯕꯨꯡ ꯅꯆꯜ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯤꯗ ꯏꯕꯨꯡꯅ ꯑꯩꯕꯨ ꯀꯤꯕꯁꯨ ꯌꯥꯏ ꯍꯪꯒꯣꯏꯕꯁꯨ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯏ ꯌꯥꯝ ꯂꯨꯕ ꯋꯥ ꯃꯥꯜꯂꯤꯗ ꯀꯣꯛ ꯍꯥꯏꯔꯨꯁꯦ ꯏꯕꯨꯡ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯤꯌꯦ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤꯅꯦ ꯑꯩꯅ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯈꯤꯕꯅꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯉꯥꯟꯕ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤꯅ ꯊꯥꯖꯗꯕ ꯉꯝꯗꯦ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯉꯥꯟꯕ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯑꯩ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯎꯃꯪꯗꯨꯗ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯔꯝꯕꯅꯤ ꯏꯕꯨꯡꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯍꯤꯡꯆꯥꯕꯤꯒꯤ ꯖꯥꯠꯇ ꯄꯣꯛꯎꯕ ꯑꯩꯅ ꯏꯕꯨꯡꯕꯨ ꯄꯥꯝꯖꯈꯤꯕꯅꯤ ꯏꯕꯨꯡꯕꯨ ꯄꯥꯝꯖꯔꯨꯕꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯨꯔꯦ ꯏꯕꯣꯛꯅ ꯍꯥꯏꯔꯝꯕ ꯂꯩꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯈꯤꯕꯅꯤ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕꯅꯤ ꯑꯩ ꯏꯕꯨꯡꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯏꯕꯨꯡ ꯅꯪ ꯑꯩ ꯀꯤꯕ꯭ꯔꯣ ꯉꯥꯟꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯤꯔꯥ ꯆꯦꯜꯂꯒ ꯀꯤꯗꯦ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ ꯑꯩꯒꯤ ꯊꯋꯥꯏꯕꯣ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯁꯥꯌꯣꯟ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯁꯨ ꯏꯁꯥꯁꯦ ꯂꯨꯝꯆꯤꯜꯂꯛꯄꯗ ꯎꯆꯦꯛ ꯐꯥꯔꯒ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯇꯥꯏꯕꯪ ꯃꯤ ꯅꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯨ ꯐꯅ ꯆꯥꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯕꯣꯛ ꯅꯪ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯨ ꯑꯩ ꯐꯥꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯁꯥꯌꯣꯟ ꯂꯩꯕꯤ ꯇꯥꯔꯛꯂꯤꯕ ꯉꯥꯟꯕꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯑꯩ ꯄꯦꯜꯂꯦ ꯏꯕꯨꯡꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯁꯦ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯦ ꯍꯤꯡꯆꯥꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕꯁꯨ ꯉꯁꯤꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯤ ꯏꯕꯨꯡ
ꯈꯅꯥꯎꯁꯤ ꯀꯨꯏꯔꯦ ꯏꯍꯤꯡ ꯊꯛꯇꯕ ꯑꯗꯨꯅ ꯏꯕꯨꯡꯅ ꯌꯦꯟꯕ ꯑꯂꯥꯕ ꯑꯃꯇꯪ ꯂꯩꯕꯤꯌꯨ ꯑꯗꯨ ꯆꯥꯔꯒ ꯑꯩꯒꯤ ꯑꯋꯥꯕ ꯐꯔꯒꯦ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩ ꯂꯩꯔꯨꯒꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯃꯍꯥꯛꯁꯨ ꯇꯥꯔꯤ ꯁꯥꯌꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯏꯃꯧꯗꯤ ꯋꯥꯅ ꯂꯦꯜꯂꯦꯀꯣ ꯁꯥꯌꯣꯟꯗꯤ ꯃꯃꯥꯅ ꯃꯥꯕꯨ ꯉꯥꯡꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯤꯗꯨꯅ ꯆꯦꯟꯈꯤꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯏꯃꯥ ꯅꯃꯧ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯒꯤ ꯅꯐꯝꯗ ꯅꯃꯧꯅ ꯅꯝꯊꯥꯛ ꯇꯧꯈ꯭ꯔꯦ ꯏꯃꯧꯗꯤ ꯂꯥꯟꯗꯦ ꯅꯝꯊꯥꯛꯁꯨ ꯇꯧꯗꯦ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯧꯅꯦ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯕꯁꯨ ꯏꯃꯧꯒꯤ ꯊꯃꯣꯏ ꯁꯦꯡꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯗ ꯇꯥꯏꯕꯪ ꯃꯤꯅ ꯍꯦꯟꯗꯦ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕ ꯌꯦꯟꯕꯥ ꯂꯥꯕꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯉꯥꯟꯕ ꯌꯦꯟꯗꯨ ꯇꯨꯡꯗ ꯂꯣꯠꯁꯤꯜꯂꯤ ꯃꯃꯥꯅ ꯎꯈꯤꯅꯤꯅ ꯊꯥꯏꯅꯒꯤ ꯑꯍꯜꯗꯤ ꯁꯥ ꯉꯥ ꯆꯥꯗꯦ ꯌꯨꯝꯗ ꯌꯦꯟ ꯄꯨꯁꯤꯟꯕꯕꯨ ꯃꯥꯡꯉꯦ ꯍꯥꯏꯅꯩ ꯑꯗꯨꯅꯅꯤ ꯉꯥꯟꯕꯅ ꯇꯨꯡꯗ ꯂꯣꯠꯁꯤꯜꯂꯤꯁꯤ ꯀꯔꯤꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯣ ꯂꯥꯛꯑꯣ ꯏꯃꯧꯁꯤ ꯋꯥꯔꯝꯃꯅꯤ ꯌꯦꯅꯈꯥꯗ ꯄꯤꯖꯔꯨ ꯂꯥꯛꯑꯣ ꯌꯨꯝ ꯂꯣꯟꯅꯕꯅ ꯎꯈꯤꯅꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯥꯟꯕꯒ ꯁꯥꯌꯣꯟꯒꯗꯨ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯌꯦꯡꯗꯨꯅ ꯂꯩꯔꯅꯨꯅꯦ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯦ ꯅꯃꯧ ꯄꯦꯜꯂꯤ ꯏꯃꯥ ꯉꯥꯟꯕꯅ ꯁꯥꯌꯣꯟꯗꯨ ꯇꯞꯅ ꯍꯨꯒꯠꯄꯤꯗꯨꯅ ꯌꯦꯅꯈꯥꯗ ꯂꯥꯛꯇꯨꯅ ꯁꯥꯌꯣꯟꯕꯨ ꯄꯤꯖꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯆꯥꯔꯛꯇꯕꯒꯤ ꯁꯥꯌꯣꯟꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯍꯤꯡꯆꯥꯕꯤ ꯃꯣꯏꯒꯤ ꯈꯨꯠꯆꯥꯗꯨ ꯇꯧꯏ ꯉꯥꯟꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯄꯦꯟꯅ ꯀꯞꯄꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤ ꯃꯤꯒꯤ ꯃꯆꯤꯟꯕꯨ ꯀꯅꯥꯅ ꯃꯦꯟꯕ ꯉꯝꯒꯅꯤ ꯂꯩꯔꯤꯛꯅ ꯏꯆꯦ ꯃꯦꯝꯊꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯃꯤ ꯂꯩꯔꯤꯛ ꯆꯥꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯕꯨ ꯂꯩꯃꯤꯟꯅꯩ ꯉꯝꯖꯔꯣꯏ ꯀꯤꯖꯩ ꯑꯩꯈꯣꯏꯗꯤ ꯍꯤꯡꯆꯥꯕꯤꯗꯨ ꯈꯨꯜ ꯑꯁꯤꯗ ꯁꯨꯝ ꯂꯩꯍꯜꯂꯗꯤ ꯃꯥꯅ ꯑꯩꯈꯣꯏꯁꯤ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯊꯨꯕꯗ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯈꯟꯅꯁꯤ ꯑꯁꯨꯝꯅ ꯑꯃꯗꯒꯤ ꯑꯅꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯈꯨꯟꯖꯥ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯅꯔꯛꯂꯤ ꯁꯥꯌꯣꯟꯁꯨ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯤ ꯀꯅꯥꯒꯤ ꯃꯥꯏꯕꯤ ꯑꯃꯠꯇꯅ ꯍꯤꯡꯆꯥꯕꯤꯅꯤ ꯀꯤꯌꯦꯅ ꯌꯦꯡꯕꯤꯌꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯥꯏꯕꯤ ꯑꯃꯅ ꯂꯥꯛꯇꯨꯅ ꯌꯦꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯁꯥꯌꯣꯟ ꯑꯋꯥ ꯃꯩꯆꯥꯛꯇꯣ ꯈꯥꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯅꯆꯟꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯁꯥꯌꯣꯟ ꯃꯃꯥ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯍꯥꯏꯔꯛꯏ ꯍꯤꯡꯆꯥꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯇꯥꯏꯕꯪ ꯃꯤꯅꯣꯏꯒ ꯑꯩꯈꯣꯏꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯆꯠꯄ ꯌꯥꯔꯝꯗ꯭ꯔꯦ ꯏꯕꯨꯡ ꯍꯋꯥꯏ ꯃꯥꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄꯗ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯒꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯑꯩꯒꯤ ꯈꯤꯇ ꯈꯜꯂꯣ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯀꯃꯥꯏ ꯍꯤꯡꯗꯣꯏꯅꯣ ꯃꯅꯦ ꯃꯍꯥꯛꯁꯨ ꯀꯞꯂꯤ ꯃꯥꯏꯕꯤꯗꯨꯁꯨ ꯀꯞꯂꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯅꯦꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯨ ꯂꯩꯔꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯇꯣꯛꯂꯨꯒꯕ ꯏꯃꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯃꯧꯗꯧꯅ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ ꯇꯥꯏꯕꯪ ꯄꯥꯠꯁꯤꯗ ꯏꯃꯧꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯌꯥꯎꯖꯗꯕꯤ ꯅꯅꯦꯝꯅ ꯏꯃꯧꯕꯨ ꯏꯆꯥ ꯅꯤꯉꯣꯜꯅꯤ ꯈꯟꯈ꯭ꯔꯦ ꯄꯣꯛꯆꯕꯤ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯅꯃꯧꯅ ꯏꯃꯥ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯃꯧꯅ ꯏꯃꯥꯕꯨ ꯏꯅꯦꯝ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯃꯧꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯔꯤ ꯏꯃꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯂꯣꯏꯅ ꯊꯣꯝꯖꯤꯜꯂꯛꯏ ꯉꯥꯟꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯂꯩꯔꯤꯛꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯑꯣ ꯏꯆꯦ ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯦꯝꯊꯣꯏ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯅꯥꯎ ꯈꯨꯟꯖꯥ ꯃꯌꯥꯝꯒ ꯂꯥꯛꯃꯤꯟꯅꯩꯁꯤꯕꯣ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯗꯣꯔꯤꯒꯦ ꯏꯆꯦꯅ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯤꯗꯣ ꯃꯩꯅ ꯆꯥꯛꯑꯦꯅꯦ ꯏꯆꯦ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯂꯩꯔꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯣꯛ ꯍꯥꯏꯔꯣ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯇꯧꯗꯨꯅ ꯂꯩꯔꯅꯨ ꯏꯆꯦꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯅꯅꯥꯎ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯏꯆꯦꯒꯤ ꯏꯃꯧ ꯍꯤꯡꯆꯥꯕꯤꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯗꯨꯗ ꯊꯝꯗꯣꯔꯤꯒꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯍꯤꯡꯆꯥꯕꯤ ꯂꯩꯔꯕꯗꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯔꯣꯏꯗ꯭ꯔꯣ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯏꯆꯦ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯍꯤꯡꯆꯥꯕꯤꯗꯣ ꯇꯥꯟꯊꯣꯛꯈꯤꯗꯕ ꯌꯥꯔꯣꯏ ꯈꯨꯜꯁꯤꯗꯒꯤ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯌꯥꯝ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯀꯔꯤꯒꯤ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇꯣꯏꯕ ꯃꯇꯤꯛ ꯂꯩꯕ ꯀꯅꯥ ꯇꯥꯟꯊꯣꯛꯎ ꯂꯥꯎꯅꯦ ꯏꯆꯦꯅ ꯍꯤꯡꯆꯥꯕꯤꯗꯣ ꯇꯥꯟꯊꯣꯛꯁꯤ ꯌꯥꯗ꯭ꯔꯗꯤ ꯏꯆꯦ ꯍꯣꯏ ꯈꯨꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ
ꯅꯆꯥꯅꯁꯨꯕꯨ ꯐꯖꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯈꯣꯏꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯊꯨꯒꯥꯏꯒꯦ ꯂꯥꯛꯏꯔꯣ? ꯏꯃꯥ ꯏꯄꯦꯝꯃ, ꯀꯤꯗꯨꯝ ꯀꯤꯅꯦ, ꯍꯤꯡꯆꯥꯕꯤꯗꯨꯒ ꯂꯩꯃꯤꯟꯅꯩꯅꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯃꯔꯩ ꯇꯧꯅꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯁꯥꯎꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯌꯨꯝꯗꯨ ꯊꯨꯒꯥꯏꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯈꯣꯜꯗꯨ ꯈꯔ ꯀꯜꯂꯞꯅ ꯀꯞꯇꯨꯅ, "ꯑꯝꯇ ꯉꯥꯏꯈꯣ ꯈꯨꯟꯖꯥꯁꯥ, ꯑꯩꯒꯤ ꯏꯃꯧꯅ ꯈꯨꯜꯁꯤꯒꯤ ꯀꯩ ꯃꯥꯡꯅꯕ ꯇꯧꯒꯦ? ꯃꯥꯅꯦ, ꯑꯩꯒꯤ ꯏꯃꯧꯗꯤ ꯍꯤꯡꯆꯥꯕꯤꯅꯦ꯫ ꯁꯥꯏꯌꯣꯟ ꯈꯨꯜꯒꯤ ꯍꯤꯡꯆꯥꯕꯤꯗꯣ ꯏꯃꯧꯅꯦ꯫ ꯍꯤꯡꯆꯥꯕꯤ ꯃꯥꯒꯤ ꯃꯇꯧ ꯀꯅꯥ ꯇꯝꯕ ꯉꯝꯒꯦ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯏꯃꯧ ꯑꯣꯏꯗꯣꯏ ꯁꯔꯨꯛ ꯍꯤꯡꯆꯥꯕꯤꯁꯦ ꯑꯣꯏꯅ ꯏꯃꯧ ꯑꯣꯏꯒꯦ꯫ ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯅꯕ ꯁꯤꯟꯕ, ꯒꯔꯚ ꯑꯃꯠꯇꯗꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯥ ꯃꯅꯥꯎ ꯅꯨꯡꯁꯤꯅꯍꯟꯗꯕ, ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ, ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄꯤꯁꯤꯡꯗꯣ ꯏꯃꯧ ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯪ ꯇꯞꯆꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯍꯤꯡꯆꯥꯕꯤꯁꯦ ꯑꯣꯏꯅꯅꯦ ꯏꯃꯧ ꯑꯣꯏꯒꯦ꯫ ꯅꯣꯏꯅꯗꯤ ꯌꯥꯝ ꯐꯠꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯖꯥꯠ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯣꯏꯅ ꯍꯦꯟꯅ ꯁꯥꯊꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯩ, ꯆꯨꯝꯃꯤ, ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯅꯕ ꯅꯣꯡꯃꯇ ꯇꯧꯗꯦꯀꯣ꯫ ꯑꯩꯈꯣꯏꯁꯨ ꯃꯤ ꯑꯃꯅ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯂꯥꯛꯏ, ꯍꯥꯟꯅ ꯈꯜꯍꯧꯗꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯦꯡꯊꯤꯅꯩ ꯀꯥꯟꯗ ꯂꯩꯕꯥꯛꯁꯦ ꯂꯣꯏꯗꯣꯔꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯁꯥꯏꯌꯣꯟꯗꯣ ꯌꯥꯝ ꯋꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯃꯦꯝꯊꯣꯏ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨꯁꯨ ꯌꯦꯡꯅꯩ꯫ ꯁꯥꯏꯌꯣꯟꯅ, "ꯏꯃꯥ, ꯏꯃꯧꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯂꯩꯔꯤꯌꯦ꯫ ꯏꯃꯥ, ꯅꯃꯧ ꯌꯥꯝ ꯋꯥꯔꯦ." ꯃꯅꯦꯝꯅ ꯃꯃꯧꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯤ ꯃꯃꯥꯏꯗꯨꯗ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯁꯥꯏꯌꯣꯟꯗꯣ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯄꯥꯔꯤ ꯑꯃ ꯐꯪꯉꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯥꯏꯌꯣꯟ ꯂꯩꯕꯤ ꯃꯄꯥꯔꯤ ꯑꯗꯨ ꯄꯥꯝꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯁꯥꯏꯌꯣꯟ ꯃꯃꯤꯠꯇ ꯄꯤꯔꯥꯡꯇꯅ ꯊꯜꯂꯤ꯫ ꯆꯤꯟꯕꯥꯜꯗꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯕꯨꯡ, ꯅꯆꯜꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦ꯫ ꯏꯄꯥꯔꯤ ꯑꯗꯨꯕꯨꯗꯤ ꯏꯕꯨꯡꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯎꯀꯣ꯫ ꯅꯆꯟ ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯏꯕꯨꯡꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯁꯤꯌꯦ꯫ ꯖꯥꯠ ꯈꯦꯠꯅꯔꯕꯁꯨ ꯍꯤꯡꯆꯥꯕꯤ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ, ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ." "ꯅꯪ ꯍꯥꯏꯗꯨ ꯀꯩꯅꯣ? ꯀꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯗꯣꯏꯅꯣ? ꯑꯩ ꯂꯩꯁꯤꯗꯤ, ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯌꯦ." ꯁꯥꯏꯌꯣꯟ ꯂꯩꯕꯤ ꯃꯄꯥꯔꯤꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯃꯔꯥꯏꯕꯛꯇ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯏꯃꯥꯗꯤ ꯏꯆꯥꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯃꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯅꯃꯥ ꯆꯠꯂꯒꯦꯀꯣ, ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ꯫ ꯏꯆꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯏꯃꯥ ꯊꯣꯜꯂꯝꯂꯒꯦ꯫ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯒꯤ ꯉꯥꯟꯕ, ꯅꯪꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯁꯥꯏꯌꯣꯟ, ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯏꯆꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯦ ꯁꯥꯏꯌꯣꯟ ꯉꯥꯟꯕ ꯍꯥꯏꯅ ꯃꯤꯡꯒꯧꯒꯦꯀꯣ꯫ ꯏꯃꯥꯒꯤ ꯁꯥꯏꯌꯣꯟ ꯉꯥꯟꯕ, ꯏꯃꯥ ꯆꯦꯠꯅ ꯏꯆꯥꯕꯨ ꯀꯣꯟꯒꯦ." ꯑꯣꯏꯈ꯭ꯔꯦ ꯁꯥꯏꯌꯣꯟ ꯂꯩꯕꯤꯒꯤ ꯑꯔꯣꯏꯕ꯫ ꯈꯥꯏꯅꯈ꯭ꯔꯦ ꯁꯥꯏꯌꯣꯟ ꯂꯩꯕꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ꯫ ꯃꯍꯥꯛꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯍꯦꯛ ꯈꯥꯏꯅꯈꯤꯕꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯑꯣꯜꯂꯛꯏ꯫ ꯉꯥꯟꯕ, ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯀꯔꯝꯅꯗꯤ ꯀꯤꯒꯅꯤ? ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯁꯨ ꯊꯃꯣꯏ ꯃꯥꯅ ꯈꯣꯏꯗꯥꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯅꯨꯄꯤꯅꯤ꯫ ꯁꯥꯏꯌꯣꯟꯒꯤ ꯃꯁꯥꯗꯨ ꯀꯣꯟꯈꯠꯇꯨꯅ ꯉꯥꯟꯕ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯄꯦꯅ ꯀꯞꯇꯨꯅ, "ꯁꯥꯏꯌꯣꯟ, ꯅꯪ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩꯅ ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩꯔꯣ? ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯔꯝꯃꯤꯁꯦ? ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯁꯥꯏꯌꯣꯟ." ꯄꯦꯅ ꯀꯞꯄꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯇꯨ꯫ ꯀꯔꯝꯅꯗꯤ ꯀꯞꯄꯣꯏ? ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯊꯝꯖꯕ ꯃꯍꯥꯛꯀ ꯈꯥꯏꯅꯕꯗ ꯈꯨꯟꯖꯥꯁꯤꯡꯗꯨꯁꯨ ꯀꯞꯄꯦ ꯂꯣꯏꯅ, ꯂꯥꯏꯔꯤꯛ ꯅꯤꯡꯉꯝꯗꯅ꯫ "ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯦꯟꯅ ꯐꯠꯂꯝꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤꯗꯒꯤ꯫ ꯏꯆꯦ, ꯅꯅꯥꯎ, ꯏꯆꯦꯒꯤ ꯅꯐꯝꯗ ꯁꯣꯏꯈ꯭ꯔꯦ." ꯃꯦꯝꯊꯣꯏꯅ, "ꯖꯥꯠ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯏꯁꯣꯔꯅ ꯄꯤꯔꯛꯂꯕꯅꯤ꯫ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯤꯑꯣꯏꯕꯁꯤꯗ ꯈꯠꯅꯔ ꯆꯩꯅꯔꯒ ꯀꯩꯗꯧꯗꯣꯔꯤꯒꯦ? hinglingay matamda nungsina na layminasi migi machin manaw mama macha kaina na basin gumsi hina nungsina na basinchi siraga loiraba mapokni wakhal taro miyam sa ngasidagi nuksina na hingasi chapu kairaga kwak na haraubago atopa jibasingna taibong miyoiba aikhoibu noknaganiye nganbana aigi hinchabi nuksibi nang halo o memthoi machabu themjinbi imagi bungo po odisi bahai base hongna sani ahal akon gi wani saigon khol gi hinchabi imau dagidi
ꯑꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯅꯦꯝꯅ ꯏꯃꯧꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯁꯨ ꯁꯥꯌꯣꯟ ꯉꯥꯟꯕ ꯀꯞꯂꯛꯏ ꯃꯦꯝꯊꯣꯏꯅ ꯃꯁꯨꯕꯨ ꯊꯦꯝꯖꯤꯟꯕꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯁꯥꯌꯣꯟ ꯂꯩꯕꯤ ꯍꯦꯛ ꯁꯤꯕꯗꯒꯤ ꯎꯃꯪ ꯑꯗꯨꯁꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯥꯌꯣꯟ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈ꯭ꯔꯤ ꯉꯥꯟꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥ ꯑꯃꯗ ꯍꯟꯅꯐꯥꯎ ꯌꯦꯡꯗꯅ ꯃꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯈꯤꯔꯝꯃꯤ